Tunstall leiba Mod House Lanban gi kangsi adu nongma yening tha amada yamna kanna hauna khinglak-lami. Khungang aduda leiramba praja miyam pumnamak mipaiba poktuna Lanban aduda yenkhatnaraklami. Miyam marak adudagi nupa amana kari thoklaba jano haina hangi. Amana khumi aihakti khangde amana amuk hai pung kharagi mamangda pau puba dut amana ibungo Oliver Oates ki chithi ama purakhibani. Pau adu atopa nipa Daniel kauba amadagi ni hai. Ahal oiraba nupa amana amuk hanglai. Adubu makoina kangsi asi asuk hauna khingliba asi karigino. Ikhang khanghaudana mafam aduda ut machugi sagol thauba masa mau phaba nupa ama laklami. Nupa asi hek yengbada chahi 19 gi lenga oigani. Mahaki samlang adu nganglei naba samlang ni. Aduga mahaki mamit aduna sangbanai. Nupa asigi mananganda ten amadi tenjai thanna yauraba tendong amasu pori. Nupa asigi maming Richard Shelton kawi. Mahak asi ibungo Daniel gi achanba manai amani. Richard Shelton na akoibada leiriba miyoi sing aduda yamna munna yenglami aduga hairaki. Matam ikui kuidana lanjau ama thoklagani. Lanjau asida ibungo Daniel na nakhoi khudingmakpu saruk yahanba pami. Khoirang khoisaunaraba nupi amana jingnaba khonjelda amuk hairaki. Haujikpu lan amuk tauba taraba tauhaidaba thaudok ngaktani lan haiba asida thokliba asi. Lanpham aduda mawa mapureba kaya ama thawai thakhrani. Aduga makhoigi nupi amadi masa masusing aduna chaba thappa phangdana charam chadatna duna leiragani. Masa ahum leirabi mama amana amuk hairaki. Aikhoi su ibungo Daniel da chauraba khasna mayam ama thibada chaningai thakningai paisa ama tafawba leitre. Yamna wangba nupa amana amuk hairaki. Handak lan choknaga dawriba asina kanagano. Lancaster gara natraga York gara. Matam asida Richard na mahaksu lan choknaga dawriba adu kanagano haiba khangde haina hairamlaga mamai adu ngaksang ngangsin khirami. Ibungo Daniel asi tasengna hairabada mahak thamoi sengba luchingba amadi nati. Mahak praja miyamgi damak khande miyamna mahakpu pamnade. Mahak wakhal leitadaba mi amani. Karigumba kandana mahak Lancaster gi damak lan soknei aduga karigumba matamdana hek York gi damak lan soknei. Madudagi mafam aduda amuk sagol amuba thauba nupa ama amuk laklami. Lakliba nupa asigi mamingna Bennett Hedges kawi. Nupa asi Daniel gi yamna luna tinaba marup amani. Sahi nipu muki lenga oigani. Masam adu musuk mui aduga mahaki masak adudi mina hek yengbada hainadaba haibadu poi. Hedges na yamna kanna lauraduna hairaki. Khun asida leiriba nakhoi khudingmak lan gi thaurang sem sanabagi damak Mod House Lanban asida yamna thunamak laklo. Wafam asi mahakna lauramlaga Richard ta amuk onsilagtuna makhoi ani Nick Appleyard ki mayumda chatlasi haina hairami. Makhoina Nick ki mayum yauraba matam aduda Hedges na Nick ta hairaki. Nick Appleyard nahakna hojik Mod House Lanban asibu ngak siengadabani. Maramdi ibungo Daniel asi hojik Ketlida lanpham ama chatgadawri. Asumna Hedges ka Nick Appleyard ka wari sanaringai kadondagino khanghaudana tenjai ama paisillaktuna Nick ki mananganda panduna mahak sirami. Kablagliba tenjai adu umang aduda lotuna leiba kanagumba amana kablakpani haiba Richard na khanglami. Kablagliba tenjai aduda warol ama irakliba adu Hedges na urami. Richard na tenjai adu lokthokuna tenjai aduda iriba mayek adu parami. Tenjai aduda asumna irami. Mamangda tawkhiba mayam adu chumthoknabagi damak Mr. John na tenjai asi Appleyard ki damak tharakpani haina irami. Angakpa makhalgi pau amani. Hedges na Richard ta makhoi mafam aduda leibada khudong thiba nangba yai aduna makhoi manak nakpa church aduda changlasi haina hairami. Church adugi mapanda lanmi kunmuk chaithoktuna leirami. Richard na church ki thong aduda warol ama ire haina hairami. Oliver su ingangangna kari thongda kari warol iriba haina hangdai. Oliver hairiba nupa si church adugi priest amani. Mahak ibungo Daniel gi yamna luna tinaba marup amasuni.
Richardta mahakna thong aduda iriba warol adu amukta paraku haina hairami. Richardna thong aduda thetlamliba chithi ki warol adu mahakna paraklami. Aihaki amuba machugi tenjai mari lai. Ahanba tenjai aduna apple jar hatpada sizinakre. Aduga anisuba tenjai asina Bennett Heads pu hatkani. Maramdi mahakna Grimstone House mai thadoki. Ahum suba tenjai asina Silver Oats hatkani. Maramdi mahakna Harry Shelton hatki. Aduga mari suba tenjai asina Daniel hatkani. Chithi asi tharak libasi Greenwood ki John amadi mahaki miyoi singdagini. Aduga ningsinggadaba amana nahaki miyoi singgidamaktasu ahenba tenjai mayam ama yauri. Chithi adugi marol adu tabada Oliver Oates na hai. Matamasi yamna phatre karisu tawjadaba isam samjaba aihakni. Aihakna Harry Shelton hatkide. Bennett Heads na amuk hairaki. Aikhoi su khangi Oliver Saheb nahak afaba mini. Nahak ti pukchel sengba mini. Masi hairaduna mahakna Oliver Oates ki manakongda changsinduna chirol tawrami. Aduga Richard ta munna yenglami. Harry Shelton hairiba nupa asi Richard ki apokpa mapani. Makhoi anina chirol tawnariba adu Richard su urami. Adubu mahak karisu haidana tuminna adumak leirami. Oliver na amuk hairaki. Thok liba thodok asigi maramda aihak ibungo Daniel da chithi ama iduna khanghange. Chithi adu iba loiraduna Richard ta Oliver na hairaki. Richard nahak chithi asi puduna ibungo Daniel ge manakta yamna thuna mak chatlu. Adubu lambida khudong thiba nangba yai nahak yamna sekshilu. Richard Oliver dagi chithi adu lauduna mahaki sagol manakta changsilaki. Bennett Heads Richard ki manakta changsilaki aduga hairaki. Richard nahak ti thauna yamna phaba pukchel sengba naha amani haiba aihak khangi. Aihak na hairiba wa asi nahak yamna munna taw. Ibungo Daniel dagi nahak yamna sekshilu. Mahak asi thajaba yaba mi natte aduga Silver Oats puchu nahakna thajarunu. Makhoi asi yamna tamthiba miyoi ngaktani. Heads ki wa aduda Richard ngaglami amadi mahak wakhal khanba horami. Pautak adu pibakidamak Richard na Heads ta thagachari marup haina hairamlaga mahak sagol tungduna thaukhirami. Daniel Brackley Ketley da leiba Sign of the Sun koba hotel amada mahak mai tiktuna leiri. Daniel miyoi mitau wang chawi mahak asi chahi nifu muki lenga oigani. Makok tangi manaton tummi amadi mahaki mamit adu musukmui. Nongan badagi numit taba phawba mahak khasna khonggatuna talai. Mahak hojiksu paisa karamna hena tansige haina khalami. Daniel yamna karam chawbada nattana mahak phattaba thabak mayam amasu tawrami. Mayang yamna kangba nupa ama hotel adugi thong aduda leptuna leirami. Mahak hek yengbada mathwa yamna nungaitabagi mawong mali. Mahak ubada Daniel na he John sidalaw haina kausili. Nupa masa adu sahi 16 muki angangni. Masam adu khoiri tawi. Mamit adu sangbane. Nupa masa asi yamna motpa phurit khongrau seli. Aduga tupi achauba amasu upi. Daniel na angang aduda munna yenglami aduga noksilami. Mahangna angang aduda hai. John nahaki naung na taw aduda aibu nokhalle. John na amuk hairaki. Ai uraga nokliba karigino. Aingonda noklakkanu. Aihak hainade. Daniel na karimna duna hairaki. Ai noktaba ngamde. Aina nahakidamak yamna chawna luhongnaba thorang tawri. Nahak khangabra. Daniel na amuk hai. Nahak luhongbada ai paisa mayam ama tinggadawribani. Lord Serbina su paisa mayam ama soidana pirakani. Nupa masa adu changlatuna phamthai. Ngaihak leiraba matung Richard mafam aduda yoksilaki. Richard ubada Daniel na hairaki. Richard mafam asida phamuse. Nahak chak yamna lamlamlagani. Isingsu yamna khoranglamlagani. Richard na Daniel da mahangna purakpa chithi adu piraduna hairaki. Chithi asi ibungo Oliver na tharakpa maru oiba chithi ni. Daniel na chithi adu phaktoktuna parami. Chithi adu parubadagi Daniel gi maithong maksinki. Daniel na Richard ta hairaki. Richard church ki thong da thetlamliba chithi adu aranbani haijinbani. Nahaki napa adu Oliver na hatpanati. Nahaki napa adu di Alice Dugworth na hatpani. Adubu mahak chenkre. Hojik phawba thiba phangdri.
Daniel की ममित अदुदा रिचार्डना मुन्ना येंगदुना हायरकी थौदोक असि मोड हाउस लानबंदा थोखिबा थौदोकला इबुंगो Daniel na amuk khumi mod house ka Hollywood ka tainaba mafam aduda thokibani phare nahak yamna waram lagani sit asida phamusi aduga kari no khara chasi aihak hojik Oliver gi chithi asi gi paukhum amukta ige aduga nahak na chithi asi amuk pukho Richard na karigumba khara chari ngai yamna tappa khonjel amana mangonda hanglaki Richard nahak namai du onthorakanu ado Hollywood chatpagi lambi do aingonda taglako Richard na mamai adu leithoktana Hollywood ki lambi adu hanagi church leiramba lambi adu da chatlaga tagani haina takhi madudagi mahaki manakta phamlamba nupa masa adu hotel adu dagi tumina thokhi Daniel mafam adu da amuk changlaki aduga Richard ta hairaki se chithi asi hojikmak Tunstall da puduna chatlo ngaihak akoiba adu da yenglaba matung Daniel na Richard ta sida lehoba nupa masa adu kadai da chatkre natte nupa masa adu kadai da chatkre Richard na amuk khumi ibungo mahakti chatkhiba pung amarom phare Daniel na amuk hairaki angang adu mangba yaba angang natte James mafam asidagi mi taruk pukho aduga angang adu yamna thuna phangnaba thirau madudagi Richard su chithi adu puduna hotel adu dagi thoklagi Richard ahing chukpa mahak tumdana sagol adu thoraki nongan phung tawrakpa aduda choli tawba mafam ama thengnarami mahangna mafam aduda nupa macha ama sagol tongduna leiba adu urami adubu mahangna tongliba sagol adudi masi lenglamde Richard na nupa macha adugi manakta changsilaktuna hangi nahak pu ngarang hotel da thengnaba angang du natro angang aduna amu hairai mane aihakni ngarang thengnabadu aihak hojik lambi lamaknare chatpham khangdre aduga aigi sagol asisu makhong asi sokle mahak su chatpa ngamdre Richard na angang aduda mahak sagol adudagi kumtharaklo sagol asi makhoigi khongchat aduda ayetpa oiragani haiduna hairami angang aduna hek kumtharakpaga Richard na sagol adu hatoklami angang aduna amuk hairai aihak pu Hollywood phawba thinbiba ngamgadra ibungo Selton Richard na amuk khumi aina nahak pu Hollywood phawba soidana thingani adubu nahak pu kanano angang aduna amuk aigi ming John Metzman kawi John nahak na Hollywood ta chaninglibadi karigino Richard na amuk hangi Hollywood ta masamau yamna phaba nupa amalai mahakna aibu ngakpi senbigadawribani haina John na amuk khumi Richard na ingangangna amuk mahakna nangbu ngakpi senbigadawriba angang aduna amuk khumi hoi mahangna aibu Daniel ki makhuttagi kanbigadawribani Daniel hariba nupa asi yamna phattaba nupani mahangna aibu yumdagi phaduna pubiraklaga amotba phirol asi chathalibani Richard na amuk hai aihak su ibungo Daniel masak khangi adubu mahak yam ka hena phattaba mi dinateda angang aduna amuk khumi aina hariba asi thajau mahak yamna phattaba amadi yamna karam chawba mini nahak su mahak phattaba mini haibasi nongmadi soidana khanglakani makhoi ani ngaihak amuk tuminna leine madudagi John na Richard ta amuk hairaki nahakti luhonglagani haiba paw amatai masina kamdawbano Richard na amuk khumi kari haiba luhongba haiba aidi kanaga luhonggadawriba angang aduna amuk khumlaki John setliga luhonggadawriba luhongba adu ibungo Daniel na sinba oiramale John gi wa adu tabadagi Richard ki mamai adu ngangchinki amuk hairaki adubu aihakti nupi adudi masak khangde mafam adudagi khara chatlaga makhoina Daniel gi lanmi taret wari sanaduna leiriba adu urami John na mafam aduda leiriba lanmi sing adu Daniel gi lanmi ngaktani makhoi mahakku phaba laklibani haina hairami Richard na mahaki awaba matau aduda hai nahak kari suwaganu aihak leiriba sidi aina nahakku Hollywood phawba soidana thingani aigi sagol asida yamna thuna makaraklo John mahaki marup ama phangle khanlubada momon nokjarami makhoi ani Richard ki sagol adu tungduna asukpa umang adu phawduna chatkirami John amadi Richard asukpa umang adu phawduna sagol adu yamna yangna thoraki
Yangna thoman kibana nak yeta hauriba u pambising adu maninglomda tu kibagum tawrami. Makoina asum thaurakpada maina sakthokraba yum ama thengnarami. Yum asidi Grimestone gi yum mali haina Richard na hairaki. John na ingangag na amu Grimestone haiba. Grimestone haiba di karino. Richard na khumi. Yum asi sahi mangagi mamangda Bennett Heads na may thadokringai Ellis Duckworth ki yum oirami. May na saktringai dadi yum asi yamna phajaba yum ama oiramlibani. Yum adugi maning khara chatharaga mi khara may hopam amada koisinduna may tektuna lairami. Miyoi sing adu amanba phi sing seli aduga masa masada ten amamam loina yalami. Makhoi mafam aduda marup singi mataugum nok kheduna cha thaktuna lairami. Khudak aduda awangba u mathakta tuongduna laiba nupa amana hairaki. Daniel gi miyoi taret lakle aihak su ure. Nupa amana amuk hairaki. Makhoi gi marakta Daniel yaudaba jala. Uthakta lairiba nupa aduna amuk hairaki. Mahakti yaurakpa ude. Masa mau yamna phaba nupa aduna amuk hairaki. Aikhoi hojik landana ba sem sarasi. Nasa nasagi nafamda lainaro. Makhoi gi matau adu tumina yengduna lairiba Richard na John da hairaki. Mahak Daniel gi miyoi sing aduda landarakadawre haiba paw adu piruge haina hairami. John amuk khumlaki. Nahakna karigi paw amuk pirugadawribano. Makhoi mayamna aibu thiribani. Nahakpu hojikta ai Hollywood phawba thinni haina wasakhibadaine. Richard adu amuk ipang pangba amagi matawgum chummi aihak wasakhi. Phare aihak chatlaroi. Nahakpu Hollywood phawba oina thinbirage. Mafam aduda lairamliba miyoi sing adu makhoi gi khuchu khulai sing adu paina duna umang aduda yangna chensin khirami. Makhoi gi lan adu loiraba matung ngasai gi mi mayam adugi maraktagi nupa amana Richard uthokhirami. Mahangna Richard pu hatpa pamlami. Masa mau phaba nupa aduna mahak hatkanu haina khamlami. Nupa asigi maming Ellis Duckworth kawi. Mahak asi Black Arrow hairiba aronba kanglup asigi lusingbani. Ellis na nupa amada thaudarami. Nupa masa asi Harry gi machani. Aikhoina mahakpu asok apan nang haloidabani. Mahakpu yamna thunamak aigi inakta pusilau. Ai mahakka wari sanaba pam. Richard amadi John su miyoi sing aduna ukhre khanduna makhoi chingthak aduda chenkhatlami. Makhoi gi maningdana nupa anina tanaraklami. John masa adu yamna chokthabana loire adubu mahaksu chenbade leplamde. Nupa ani adudagi nanthoktu makhoi atopa umang amada amuk yaurami. Richard na hai hojikti mafam asi yaurabanina kana amatana thiba phanglaroi. John amuk khumi aihakti wabana loire mathang tanaraklabasu chenbadi ngamlaroi. Richard na hairaki kari ware haiba nahakpu karamba nupa machano aduk pangdaba. John Richard ta munna yengi aduga kapthoraki. Richard na John bu themjinbi. Kapkanuse mamangda cheliba turel asidagi ising khara thaklusi isa tekhatnaba haiduna angang adu themi. Numit tasilakuna makhoi upambi amagi makhada tumlami. Mathangi ayukta haugalakpada makhoi chak yamna lamlami adubu chana thaknaba kari amata yawramde. Ikhang khanghaudana umang aduda langbagi khonjel ama taraklabi. Makhoi gi mamangda lainingbagi phijol setpa manba nupa ama changsilaklami. Nupa adugi makok adu tupi amana kupsilami. Nupa adu makhoi gi manakta asum changsilaki aduga makhoi gi manak hek yaubaga chap leptuna tupi adu lauthoraklami. Richard na ingak na ibungo Daniel haina kawi. Aidi ngakpana loire. Nahakti mafam asida kaidawribano. Aduga lainingbagi phijol setliba aduna karigino haina Richard na makhata na hangi. Daniel na amuk khumlaki. Richard aikhoina yokka sokna khiba lanpham adu maithire. Aikhoi gi lanmi ayambasu sikre. Yamna tamthiba lan haibaduni. Lainingbagi phijol asi setuna aihak nanthorak libani. Hojikna aihak mod house ta yumda chatlibani. Daniel na mangonda yauba tan kharaga ising kharaga puthoktuna Richard amadi John da pirami. Makhoi anisu tan adu sat chasilami aduga ising adu thakchili. Daniel na makha tarai nupa macha nakhoi ani mafam asida lairamba asi yamna nungaire. Nakhoi ani hojikmak aihak kaloina na chatkrasi. Richard na phagani ibungo haina khumi. John su
yamna pikpa khonjelda yamna hainingdana phagani ibungo haina khumi John amadi Richard su Daniel gi matung inaraktuna makhoi yamna thu namak lanban adu yoraklab John na manung changdringai Richard ta makhoi ani kainarasi haina hairami matam asida Richard na karigi makhoi ani kaina gadawribano makhoi lanban manung aduda punna leiminasi haina hairami John na amuk khumlaki nahang na hairiba adu oithoktabani Richard ai maram su khangde aidi ibungo Daniel na taw haiba adu adum tawduna leiragadabani adubu ibungo Daniel asi nahak yamna hai singnadi loinau nahak yamna cheksilu Richard mathamoi sokna John da bidai pirami Richard lanban aduda leiriba mahaki chawraba ka aduda changki mahaki ka adu yamna di chawi adubu ka aduda potchai kari su leite leiriba haibabu phamung achauba adumane aduga table chokri ama aniga adubak ngaire Richard na mahaki ka si potchai amata thamjadrabasu ka asibudi mahakna yamna pamjai maramdi mahaki oina hek leijaba pot ama hairagadi mahaki ka asini mahak phamung aduda changsin khiduna phammi aduga thokhiba thodok-sing adu tapna ningsingi Mode House lanban asida thokleba thodok-sing asi karino haina wakhal tawi aina aigi marup John bu unaba phangloidaba asina karigino aduga mayam pumna magna ibungo Daniel bu cheksilu hairiba asina karino madudi lairadana Jonas setli hairibe nupi asina amuk kanano masak su khangdabi mahakpu aina karamna luhumgadi mari makhong samnadaba wakhal mayam asi khallubada Richard wakhal adu chamamnarami ka aduda paliba thongnau macha adu hangdoktuna ngaihak amuk pothajai thongnau adudagi pak chawraba umang adu uba phanglabi umang adu urubadagi mahangna wakhal amba amuk khalaki mamangda church ta thengnakiba chithi amada mahaki mapa adu Oliver na hatkibani haiba Greenwood ki John na irakhiba wafam adu ningsinglakhi adubu ibungo Daniel di amuk mahaki mapa adu Oliver na hatpanatte Alice Duckworth na hatpani haina hairakhi Richard na khali tasengnamakki aigi ipa adubu Alice Duckworth na hatkibajala aihak Daniel bu thajaba ngamde mahak aigi ifamda karigumba wa khara lotuna thamle aihak achumba adu khangba pami adubu aigi wahang asidi Daniel khaktana paukhum piba ngamgani mahangna sumna wakhal khallingai ka adugi thong adu thilaki thong thilak liba nupa adu Bennett Hedges oirami ibungo Daniel na mahakpu unaba pamle haina Richard ta hairami Richard na Bennett Hedges da amuk hai yamna phare aihak su mahakpu unaningduna leiramlibani aihak mangonda hanggadawba wahang yamna leiri Mode House asida thokliba angak pathodok-sing asigi maramda aihak kari amata khangde ibungo Daniel na aigi ifamda karigumba khara lotuna thamba mali Bennett Hedges na amuk hairagi Richard nahak yamna cheksilu ibungo Daniel da nahak na haininge haiduna mahakna nungairoidaba wahang hanganu nahak na hairiba adu karino aihak gyan taba ngamdre haina Richard na amuk hangi nangna hena khangamlagani wahang kharadi hangdabana hena phai haina Bennett na amuk khumlaki aihak wahang sing adugi paukhum pami haina na hairamlaga Richard yamna sauna Daniel gi manakta chatkirami Daniel gi ka aduda Oliver su leirami mahak ka adugi kachin amada phamduna leirami mamai adu ngorok ngowi mahak hek ubaga Daniel na hairaki Richard changla u phamu nahak pu kari tawrabage nasa adu yamna nungai taba mali nahak hojiksu church ta leiramba chithi adugi maramda adumak khallibra Richard na khumi hoi ibungo aihak hojiksu wafam adu adumuk ningsingli aihak asengba achumba paukhum adu pami aihak angang oiringai matam aduda aihak ki pa adu hatkibani miyamna hainabadi ibungo nahak amadi Oliver na aihak ki pa adu hatkibani haina hainai aihak asengba achumba adu khangba pamjai ibungo Daniel na nokmi tawraduna hairaki Richard nahaki napa adu aihak ki marupni nahakpu napa adu aihak na halamgani haina khanbrane nahaki napa na sikraba matung napa gi mahut sinduna aihak na nahakpu chawnaba yoklaglibani amadi nahaina sing tamhanbiraklibani aduga amaromdana Oliver di yamna thaujal haiba lining ba church ki mini ibungo Daniel nahakna asuk kuiba chahi asida
ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯄꯩꯁꯥ ꯄꯨꯝꯕ ꯑꯩꯅ ꯅꯍꯥꯛꯀ ꯂꯩꯃꯤꯟꯅꯩ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯑꯩꯍꯥꯛꯀꯤ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤ ꯂꯨꯍꯣꯡꯕ ꯑꯁꯤꯗꯒꯤ ꯅꯍꯥꯛꯅ ꯄꯩꯁꯥ ꯑꯃꯨꯛ ꯃꯌꯥꯝ ꯑꯃ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯅ ꯔꯤꯆꯥꯔꯗꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯗꯦꯅꯤꯌꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯇꯝꯊꯤꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯁꯥꯎꯍꯜꯂꯤ ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛꯅ ꯆꯥꯎꯔꯕ ꯃꯇꯝꯗ ꯈꯟꯅꯁꯤ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯅꯪꯒꯤ ꯅꯄꯥ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯠꯈꯤꯗꯦ ꯗꯦꯅꯤꯌꯦꯜꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯣꯂꯤꯚꯔ ꯑꯗꯨ ꯐꯝꯂꯝꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯈꯪꯗꯨꯅ ꯆꯣꯡꯈꯠꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯔꯤꯆꯥꯔꯗꯁꯨ ꯎꯔꯝꯃꯤ ꯔꯤꯆꯥꯔꯗꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯗꯦꯅꯤꯌꯦꯜꯅ ꯑꯣꯂꯤꯚꯔꯗ ꯍꯥꯏ ꯑꯉꯥꯡ ꯑꯁꯤ ꯀꯥꯟꯅꯗꯕꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯪꯉꯤ ꯃꯍꯥꯛ ꯋꯥ ꯃꯌꯥꯝ ꯑꯃ ꯈꯪꯂꯦ ꯃꯍꯥꯛ ꯆꯔꯆꯀꯤ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯔꯤꯆꯥꯔꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯩ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯦꯅꯦꯠ ꯍꯦꯠꯁꯅ ꯍꯥꯏꯔꯛꯈꯤꯕ ꯗꯦꯅꯤꯌꯦꯜ ꯑꯁꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯗු ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯤꯡ ꯑꯗꯨꯗ ꯗꯦꯅꯤꯌꯦꯜꯒꯤ ꯃꯤ ꯑꯃ ꯔꯤꯆꯥꯔꯗꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯔꯤꯆꯥꯔꯗ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯇꯨꯝꯂꯒꯅꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯔꯤꯆꯥꯔꯗꯅ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯍꯥꯏꯕ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯆꯔꯆꯀꯤ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯁꯤꯗ ꯇꯨꯝꯂꯒꯅꯤ ꯀꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯕꯅꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯚꯨꯠ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯗꯤ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯔꯤꯆꯥꯔꯗꯅ ꯈꯜꯂꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯐꯝꯊꯩ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯥ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯇꯤ ꯈꯪꯖꯗꯦ ꯃꯍꯥꯛ ꯂꯥꯟꯕꯟ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯤꯉꯩ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯔꯨꯞ ꯖꯣꯟ ꯃꯦꯠꯁꯃꯦꯟ ꯑꯣꯏꯔꯝꯃꯤ ꯖꯣꯟ ꯎꯕꯗ ꯔꯤꯆꯥꯔꯗꯅ ꯖꯣꯟ ꯅꯍꯥꯛ ꯊꯦꯡꯅꯕ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯖꯣꯟꯅ ꯇꯨꯃꯤꯟꯅ ꯔꯤꯆꯥꯔꯗꯇ ꯍꯥꯏꯔꯝꯃꯤ ꯔꯤꯆꯥꯔꯗ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯃꯨꯟꯅ ꯇꯥꯎ ꯗꯦꯅꯤꯌꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯩꯍꯥꯛ ꯇꯥꯔꯛꯂꯤ ꯃꯈꯣꯏꯅ ꯅꯍꯥꯛꯄꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯅꯍꯥꯛ ꯍꯧꯖꯤꯛ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯣ ꯀꯥ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨ ꯑꯩꯍꯥꯛ ꯇꯥꯛꯀꯦ ꯃꯈꯣꯏꯅ ꯇꯦꯕꯜ ꯑꯃꯒꯤ ꯃꯈꯥꯗ ꯑꯍꯣꯕ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯖꯣꯟꯅ ꯍꯥꯏꯔꯛꯏ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯖꯣꯟꯅ ꯍꯔꯥꯎꯅ ꯍꯥꯏꯖꯩ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯗꯦꯅꯤꯌꯦꯜꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯖꯣꯟꯅ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯔꯤꯆꯥꯔꯗꯅ ꯖꯣꯟꯗ ꯖꯣꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯖꯣꯅꯥ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯔꯤꯆꯥꯔꯗ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯅꯍꯥꯛ ꯖꯣꯅꯥꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯍꯥꯛ ꯅꯨꯄꯥ ꯅꯠꯇꯕ ꯅꯨꯄꯤꯔꯥ ꯅꯍꯥꯛꯄꯨ ꯇꯁꯦꯡꯅ ꯖꯣꯅꯥ ꯁꯦꯠꯂꯤꯔꯥ ꯍꯥꯏꯅ ꯖꯣꯟꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤ ꯖꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯑꯩꯍꯥꯛ ꯖꯣꯅꯥ ꯁꯦꯠꯂꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯇꯨꯄꯤꯅ ꯀꯨꯞꯇꯨꯅ ꯂꯩꯔꯝꯕ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯔꯛꯏ ꯃꯍꯥꯛꯀꯤ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯔꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯔꯤꯆꯥꯔꯗꯅ ꯏꯉꯛ ꯉꯛꯅ ꯅꯍꯥꯛꯇꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯅꯍꯥꯛꯇꯤ ꯅꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯗꯦꯅꯤꯌꯦꯜꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛꯁꯨ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯣꯅꯥꯅ ꯔꯤꯆꯥꯔꯗꯇ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ナꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯇꯦꯕꯜ ꯃꯈꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯔꯣꯟꯕ ꯊꯣꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯝꯃꯤ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯂꯣꯏꯔꯛꯄꯗ ꯊꯣꯡꯖꯥꯎ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯡꯖꯥꯎ ꯑꯗꯨꯗꯤ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯅꯥꯅ ꯏꯄꯥ ꯄꯥꯈꯠꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯅꯤ ꯍꯥꯏꯅ ꯔꯤꯆꯥꯔꯗꯇ ꯍꯪꯉꯤ ꯔꯤꯆꯥꯔꯗꯅ ꯑꯃꯨꯛ ꯃꯍꯥꯛꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯄꯥꯟꯗꯒꯤ ꯍꯥꯡꯗꯣꯔꯛꯄ ꯉꯥꯏꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯝꯃꯤ ꯅꯍꯥꯛꯁꯨ ꯗꯦꯅꯤꯌꯦꯜꯒꯤ ꯃꯤꯔꯥ ꯍꯥꯏꯅ ꯔꯤꯆꯥꯔꯗꯅ ꯖꯣꯅꯥꯗ ꯍꯪꯉꯤ ꯖꯣꯅꯥꯅ ꯃꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯏ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯃꯛ ꯁꯤꯈ꯭ꯔꯦ इहान हानबददी लॉर्ड फोक्समैन अहाकपु योक्पिरमी महाक्ति यामना फबा मियोइनी मदुदगी डेनियल अहाकपु अमुक महाक्की मनाक्ता थंबिरे मतम खरा महाक्की मनाक्ता लैरबा मतुंगदा
Lord Foxman-na aihakpu amuk lauba lakpiduna mahakki manakta amuk leire. Mahakna aibu Lord Hamley-ga luhongba pamlami. Adubu pau asi tabadagi Daniel-na aihakpu namduna phabire. Aduga nupagi fijet asi sethanduna thamlaga aihakti Richard-ga luhonggadabani haina haiki. Luhongba khudingi mahakti paisa yamna phangi. Richard-na hairagi Jonah aihak nahaka thengnabasi yamna nungaire. Jonah-na su Richard-ta mahaksu mahaka thengnabada yamna nungaire haina hairami. Makhoi anina wari saringai kanagumba ama makhoi gi maningda leire haiba makhoi na khanglami. Onthok-tuna yengbada leiramliba nupa adu Bennett Hatch oiramle. Richard aihak nahakpu thiramlibani haina Hatch na hairagi. Daniel na Richard nahakpu hatpa pami aduga Jonah budi hatpa pamde. Nakhoi ani mafam asi thadok-tuna chenkhro. Thong asigi so asida leire haina hairaga so adu Richard ta pisili. Haujik thong asi hangdok-tuna tawar adu tana chenkhro. Aina nakhoi thiba phangdre haina Daniel da tamsilage haina Hatch na hairami. Richard amadi Jonah church adudagi nanthok-tuna makhoi ani lanban adugi tawar adu tana chelaklami. Richard na thauri ama chauraba nungdum amada punsilami aduga makhada mi leibra haina yenglami. Mi kana amata leiba uramde. Madudagi mahakna Jonah da makhoi ani tawar adudagi kumtharaga isingna koisilliba adu iroiduna lanthok-laga umang aduda chenkhrasi. Adu oirabadi makhoi maning tamlagani haina hairami. Jonah na su Richard na hairiba adu yarami. Richard na hana thauri adudagi kumthaba horami. Mahakna kumtharakpa adu tawar aduda leptuna leiramba Daniel gi mi amana urami. Madudagi mahakna Daniel nanthok khidaure haina yamna hauna laurami. Mahakna Richard ki mapambomda tenjai amana kaplami. Richard thauri adudagi takhiduna isingda tarami. Mahak iroiduna mafam adudagi nanthoknaba honarami. Richard na takhiba ubada Jonah pakhatuna yamna kanna laurami. Mahakna lauba adu Daniel gi mi amana taduna mahakpu phajinkhirami. Mahak amuk hanna Daniel gi bonji oirami. Richard ising adudagi kakhalagi aduga mahak umang aduda kanna chensinkhirami. Umang adudagi mahakna Mott House lanban adudi uba phanglami. Adubu Jonah di uba phanglamde. Daniel gi miyoi amana mahakpu pharamlagani. Adubu mahakna Jonah budi kaidongnungda haloi maramdi mahakna Jonah bu luhongbiba pami. Aihak yamna thunamak mahakpu kanba lakhini haina mahakna khallami. Mahakki pambom adu sokpadagi mahak chatpa ngamlamde. Leimaida taduna leirami. Mathangi ayukta Alice Duckworth amadi mahakki miyoisingna Richard pu umang aduda taduna leiba adu thengnarami. Mahak masa adu yamna sontharami. Maram asina makhoina mahakpu phamung amada ningthina hiphalami. Richard na mikap tholaklaba matamda mahakki khut amadi makok adu yamna narami. Alice Duckworth na mahakki makhut adu paikhat piduna hairagi. Nipa masa aihak Alice Duckworth ni. Aduga aihak asi nahakki napagi khwaidagi chanaba marup amasuni. Nahakki napa adu aihakki di marup natte. Pokminaba ichin inaugumbani. Nahak haujikti tumthoklo. Nahakna naba khara pharaba matamda nahakki wari adu aikhoida liyu. Aina ngamba nahakki mateng pangani haina hairami. Mathangi numittadi Richard naba khara phare. Mahakna Alice Duckworth ta mahakki haukhiba wari pumba lirami. Alice na hairaki nahak aikhoiga thengnaba asi laibak yamna phare. Aikhoi asi Black Arrow haina khangnariba lalhaulup aduni. Aikhoina phattaba miyoi singbu dandi pi. Richard nahak thauna phaba amadi pukchel sengba mini haiba aihak khangi. Aikhoi punna hotnarabadi Daniel asi maithiba piba soidana ngumgadi. Aduga nahakki Jonah busu soidana mahakki makhuttagi kanba ngamgadi. Adubu aikhoina ihan hana tawgadabadi mahakki leifam khangdokpa asini. Numit kharani leiraba matung Mott House lanban aduda angakpa chithi ama yawraklami. Chithi adu Daniel da pirakpa chithi oirami. Chithi adu da asumna irami. Nahak jamna phattaba karam chawba mini haiba aihak khangle. Nangna aigi ipa hatkibani haibasu aihak khangle. Nongmadi nahaksu aina soidana hatkani. Jonah budi matomta adum thamu. Ai mahakpudi luhongduna lawba pami. Haina Richard na chithi adu iraklami. Daniel na chithi adu paraba matung
angang adu mangonda khudong thiba ayet apan soidana piragani mahak thiduna hatoklage haina khalami tha kaya ama haukhirami Lancaster hauzik yamna mapangal kanba leibak ama oiraklami aduga amaromdana yokti asum sontaraklami Sorbi gi sahar adu Lancaster gi achau asang mayam singi leifam onkhirami Daniel su mahaki miyoi humpu hena thamduna mafam aduda leirami aduga mahaki marup Lord Sorbi su mi chani hena thamduna mafam aduda nungaina leirami makhoi nattaba achau asang mayam amasu mafam aduda sar aduda leirami nongma numit amadi Black Arrow kangbugi miyoi ahum amamba hotel amada famduna leirami miyoi amana hairaki aihakti mafam asida leiba pamdi maramdi mafam asida yeknaba mayam ama lei Lawless hairiba nupa aduna amuk hairaki aikhoi mafam asida Shelton gi mateng pangba lakribani khanghaudana hotel aduda naha pakhang ama changchilaki mahak ubda Lawless na hai ibungo Shelton Daniel hujik mikup kharagi mamangda miyoi tarukka loinana mafam asidagi thokre aikhoi hujik makhoi gi matung inasi haina Richard na hairaki matam adu numit taramdai gi mamli tawre adubu Daniel na mi taruk aduga loinana chatliba adudi adumak mayek sengna urami Daniel mahaki miyoi sing aduga loinana samudra lomda chatlami samudra mapan adu yaubaga Daniel na mi anemba anoiba nupa amaga nung amagi mathakta phaminaduna wari sanarami Richard amadi mahaki miyoi sing aduna makhoi anina wari sanariba adu u kharagi marumdagi lumduna tarami adubu makhoi anina wari sanariba adu taba phanglamde mahaka wari sanariba nupa asi Lord Sorbi soidana oigani mahaksu yamna phattaba mi amani haina Richard na khali ahal oiraba nupa aduna Daniel da hangi ibungo Daniel nupi masa adubu karam tawribage mahak haujiksu adumak masak matau phajaribra Daniel na amuk khumi Lord Sorbi Jonah haujiksu yamna phajari mahak yamna su inak khulli mahak nupi ama oibada matik yamna chagani chetli sagai asi thaina dagi hauna inak kairak yamna khulli mahakna nangi nayumda hek lakpada paisa mayam ama purak lagadabani Lord Sorbi na amuk hairaki aina nahaki su paisa mayam ama pigani ibungo Daniel adubu aihak haujik nupi masa adu yamna uningle masi hainaraduna Daniel amadi Sorbi makhoi gi miyoi sing aduna inaraduna chatkirami makhoi na yum adudagi thoklaglaba matung Lord Sorbi momon noktuna mayumda chatkirami aduga Daniel su hotel amada laklami Richard na mahaki miyoi sing aduda hai Jonah asi haujik Daniel gi bondi oiduna leire Lord Sorbi na mahakpu luhongba pamli chawkhattaba hanuba aikhoi haujik makhoi gi luhongba asi thingadabani aihak yum asigi manung changduna yengningi Lawless nahak aihak ka yum manung asida changlusi aduga atopa nakhoina mapanda leiramu Richard na nunggi phaklang aduda kaduna yenglami mafam adudagi mahangna yum adugi chakhum aduda Jonah leiriba adu urami Jonah Bennett ki nupi aduga loinana table amada phamli aduga makhoi gi maningdana Daniel gi miyoi sing leptuna makhoi bu sangli Jonah gi phajaraba chaktam adu uba phangjabada Richard nungaijarami aduga mahangna Daniel amadi Lord Sorbi di yamna sauninglami phaklang adudagi kumtharaktuna mahaki miyoi sing aduda mahangna hairami yum asida Jonah leire ai mitsina uraklabani aikhoi haujik mahakpu kandaba yadabani yamna phajaba lalong ama sensi Richard amadi mahaki miyoi sing aduna makhoina yum aduda landa sanduna Jonah bu kallasi haina khanarami numit adugi numitang aduda Richard amadi mahaki miyoi kun galoinana yum aduda landa nabagi damak phaglang aduda kakhalami adubu makhoina yum aduda changdringai Daniel gi miyoi sing aduna ukhiduna makhoina hana landaraklami Daniel gi miyoi humphuni aduga Richard kina supnatagi miyoi kun khaktani maram asina makhoina Jonah bu mafam adudagi lauktoktuna puthokpa ngamlamde lanthengnaba aduda makhoi gi mi khara suklami aduga khara amana sikhirami madudagi makhoi thoglaktuna umang aduda amuk leirami Richard na Jonah bu lawba lakne haiba paw asi tabaga Daniel na Jonah bu mahaki Sorbi da laiba mayum aduda oina thamnaba yathang pirami
अदुगा महाक नुमित खरनिगी मनुंगदा लॉर्ड शोर्बीगा लुहोंगलगनी हाइनसु हाइरमी मथंगी नुमित्ता रिचार्ड अमदी लोलेस मई अमगी मनाक्ता फमदुना वरी सानै अखोइना हौजिक जोना कल हौद्रबदी महाक अहल ओइरबा हनुबा अदुदा सोइदना लुहोंगख्रगनी अखोइ हौजिक करी तौगनी लोलेसना मंगोंदा येंगदुना हाइरई अइसु नहाकी मतेंग पांगबा ngamba yai ai haki itung ilaku haina hairami madudagi लोलेसना रिचार्ड पु मफम अमदा पुदुना चलमी मखोय असुकपा मफम अमदा चंगलकी मफम अदुदा टेबल अमगा उगी उपु मचा अमगा लेरमी लोलेसना उपु अदुदगी लाइनिंगबा मीगी मल्लबा फिजोल खरा लौथोरकी रिचार्डना लोलेसता मसी करिनो हाइना हंगी लोलेसना अमुक हारई फिजोल सिंग असि लंबोइबगी फिजोलनी फिजोल असि अखोइना सेलबदी अखोइ असि मियामना लाइनिंगबा मीनी हाइना खंगनरगनी रिचार्डना इंगंगंगना मसी सेलगा करी तौदौरिबनो हाइना हंगी लोलेसना अमुक हाइ फिजोल असि सेलगा अखोइ डेनियल गी मयुमदा चंगबा यारगनी लाइनिंगबा मी चंगबदी कना अमतना थिंगदी अदुबु डेनियल गी मयुमदी शोरबीदनी मफम अदुददी करी तौबा चतकदौरिबनो हाइना रिचार्डना हंगी लोलेसना हाइरगी जोना हौजिक डेनियल गी मयुमदा पुख्रे महाक नुमित खरनी गी मनुंगदा लॉर्ड शोर्बीगा लुहोंगलगनी नहाक खंगलबरा रिचार्ड पाव अदु ताबदा इंगक अक्लमी महाक्ति मतौ करमना खंगलिबनो हाइना लोलेसता अमुक खंगी लोलेसना अमुक हारकी नुपा मचा अहाक असि नंगोंदगी हेना हनबा अहलनी अइना खंगबा नंगना खंगदबा वा मयाम अमा लै नहाक मसी खंगु अदुबु अखोइना लुहोंगबा असि करमना थिंगनी रिचार्डना मथ्वाइ वाना हाइरमी अखोइ हौजिक प्लान अमा तौबा ताबनी कानादे लाइनिंगबगी फी अदु छचिलु हाइना रिचार्डता हाइरमी रिचार्डना फिरोल अदु यामना थुना छचिली अदुगा लोलेसता ओनसिदुना महाक लाइनिंगबा मी मालबरा हाइना हंगी लोलेसना यामना माले अदुबु नंगी नमाय अदु करी करीनो खरा तौदबा याररोय हाइरगा महाकना महाकी उपु अदुदगी मचु खरा लौथोकलगा रिचार्ड की ममाय अदुदा मकोय खरा येक्सिलमी येकपा लोयरगा लोलेसना हाइरगी नहाक हौजिकती लाइनिंगबा मी फजना माले नहाकी टुपी अदु सुक्लौ लौथोकनु अदु ओइरबदी नहाक कना अमतना रिचार्डनी हाइबा खंगलरोय मदुदगी मखोय अनि मफम अदुदगी थोकलक्तुना डेनियल की मयुमदा लाक्लमी युम अदुदा मी मयाम अमा लैरमी इनाक कैराक खुनबा मतै मनाव मयाम अमा लैरमी लानमी जगोय साबी अमदी अतोपा मियोय सिंगसु मयाम अमा लैरमी रिचार्ड अमदी लोलेससु लानमी अमगी मनाक्ता चंगसिली अदुगा मखोय जोनागी मनाक्ता लाकपनी महाक कदाइदा लैबगे हाइना हंगलमी लानमी अदुना जोनागी कादी अनिसुबा का अदुदनी हाइना हाइरमी मखोय अनिना असुम चंगलकपना जोनागी का अदु यौसिलक्लमी लोलेसना का अदुगी मपानदा ngaiduna leirami aduga रिचार्डना का अदुदा चंगखिरमी रिचार्ड का अदुदा चंगसिलक्ई अदुगा मागी टुपी अदु लौथोक्तुना जोनादा महाक रिचार्डनी हाइना हाइरमी जोना रिचार्ड उबदा यामना हराउरमी महाक चेनसिलक्तुना रिचार्ड पु चेतना कोनसिनजरमी रिचार्ड आई नहाक पु अमुक हन्ना उबदा यामना नुंगाइरे नहाक मफम असिदा करी तौबा लाक्लिबनो जोनाना रिचार्ड ता हाइरई रिचार्डना अमुक महाक पु कनबा लाक्लिबनी हाइना हाइरमी मसिदा जोनाना अमुक हाइरई अहाक्ति हौजिक डेनियल की बोंदी ओइदुना लैरिबनी हयेंग अयुक अहाक लॉर्ड शोर्बीगा लुहोंगलगनी अहाक थवाय असि यामना वारे आई महाक लुहोंगबा सुकपाम पामदे रिचार्डना अमुक हाइरई नहाक हनुबा अदुगा लुहोंगबा सुकया यारोय अइना वासक्तुना हाइरिबा सिनी आई नहाक सोइदनु लुहोंगनी मदुदगी रिचार्ड महाकी टुपी अदु उपसिंदुना मफम अदुदगी थोखिरमी रिचार्ड अमदी लोलेस मखोय अनि चर्चता वा तानबा लाक्लमी अदुबु चर्च अदुदा मखोयना ओलिवरगा थेंगनरमी ओलिवरना हाइरई रिचार्ड शेल्टन नहाक हौजिक इबुंगो डेनियलना थीरिबनी नहाक हौजिक यामना खुदोंग थिनिंगाय ओइबा तानफम अमदा लैरि रिचार्डना अमुक हाइरई अहाक जोनाब लौबा लाक्लिबनी महाकी लुहोंगबा असिबु थिंगबा लाक्लिबनी अहाकना डेनियलबु करिसु कीदे हाइना हाइरमी ओलिवरना अमुक हाइरई नहाकना लुहोंगबा असिबु थिंगबा ngamloi मरमदी नहाकना लुहोंगबा असिबु थिंगे हाइना होटनारबदी डेनियलना नहाकु सोइदना हातकनी नहाक हयेंग अयुक फावबा चर्च असिदा लैगदबनी अदुगा नहाक मफम असि थादोक्तुना चतखिगदबनी नहाक करिगुंबा हेक
नानथोक्तुना चेन्नब होनद्रबदि अहांना लानमी कौदुना नहाकपु फाहनगनी रिचार्ड अमदि लोलेस मखोय अनि चर्च अदुदगी लेंगदुना चटपा ngamlamde मथंगी नुमित के अयुक पुंग 9 ताबा द्वाइददी चर्च अदुदा मीना पिक थना तिलमी रिचार्ड अमदि लोलेसु मफम अदुदा लेरमी जोना फजरबा अंगोबा फिजोल सेतुना अमदि मकोक्ता लई परेंसिंग हापतुना यामना निंगथीजना थोकलगी अदुबु महाकी माइथोंग अदुदि अवाबगी नुंगाइतबगी ममी अमा तारमी अहल ओइरबा लॉर्ड छोरबीसु महाकी ख्वाइदगी फजबा फिजोल सेतुना लाक्लमी जोना अमदि लॉर्ड छोरबी प्रिस अदुगी ममांगदा मखोय अनि लेपलमी एलिस डकवार्ड अमदि महाकी मियोइसिंग अदु चर्च अदुगी काफमसिंग अदुदा लोतुना लेरमी खुदक अदुदा खंगौदना अमुबा तेंजई अमा मफम कदाइदगिनो खंगदना पाइसिलगी अदुगा लॉर्ड शेरबीदा पालमी लॉर्ड शेरबी मफम अदुदा खुदक अदुदा सिरमी जोना अमदि मफम अदुदा लैरिबा मियोइसिंग अदु पाखतुना लौनरक्लमी डेनियल अमदि महाकी मियोइसिंग अदुना जोनाबु मफम अदुदगी पुखिरमी रिचार्ड अमदि लोलेस मखोय अनि यामना साउनिंगलमी अदुबु मखोय अनिना करिसु तौबा ngamlamde जोनाना डेनियल चटखिबा अदु मखोय अनिसु येंगदुना लेहौई रिचार्ड अमदि लोलेस उपाय लेतना मखोय अनिसु उमंग अदुदा अमुक हन्ना लाक्लमी नुमिदांगी मतम अदुदा एलिस डकवार्ड अमदि महाकी मियोइसिंग अदु मई अमा हौदुना मदुगी अकोइबदा पुंदुना लेरमी एलिस डकवार्डना महाकी मियोइसिंग अदुदा हाइरमी हयेंगी नुमित्ता लंकेस्टर अमदि योककी अचौबा लंजाव अमा थोक्लगनी अखोइना सोरबीदा लैरिबा लानबन अदुदा लंदागनी हंदकी लानफम असिदि अखोइना सोइदना माइ पाकनी महाकी वा अदु ताबदा महाकी मियोइसिंग अदुना हराउदुना लाउरमी हयेंगी नुमित्ता अखोइना तमथीना येक्नबा अमा ओइरिबा डेनियलबु फंगनबा थीगदबनी महाकी दमक अमुबा तेंजई अमना ngaiduna leirabani महाक्ता नत्तना महाकी चानरबा मरुपसिंग ओलिवर अमदि बेनेट हस्पुसु हाटकदौरिबनी डकवार्डना रिचार्ड पु कौरमी अदुगा मथंगी अयुक्ता महाक अरुबा पाव अमा पुदुना ग्लूकोस्टरगी ड्यूक अदु उनरुनबा हाइरमी पाव अदुदि असुमना हाइरमी अहाकी नुंगसिरबा मरु हयेंगी नुमित्ता अहाकी लानमी कुन नहाकी मतेंग पांगनी अदुगा लानफम असि पुन्ना माइ पाकमिनगनी हाइना चिठी अदु इरमी मथंगी अंगन अयुक्ता रिचार्ड महाकी सगोल अदु यामना यांगना थौदुना ब्रिजिट क्रॉस तमना चलमी अयुक अदु यामना इंगलमी अदुगा उनसु यामना तारमी महांगना मफम अदु यौरबा मतम अदुदा सगोल तोंगदुना लेरंबा सेनापति अमा थेंगनरमी महांगना सेनापति अदुदा महाकी ममिंग रिचार्ड शेल्टन कौई महाक ड्यूक उनबा लाक्लिबनी हाइना हाइरमी नुपा अदुना अमुक हाइरई अहाकी इमिंगसु रिचार्ड कौई अहाक इसामक ग्लूकोस्टरगी ड्यूकनी मखोय अनि थेंगनबदा यामना हराउरमी रिचार्डना ड्यूक अदुदा एलिस डकवार्डना पिरकपा चिठी अदु पिरमी ड्यूक अदुना चिठी अदु पारदुना हाइरई मरुकी मतेंग फंगबदा अहाक यामना नुंगाइजरे अखोइसु थौना फबा मी मयाम अमा दरकार ओइरिबनी अखोइ पुन्ना लान असि थेंगनदुना माइ पाकमिनसी हाइना ड्यूक अदुना हाइरई थिनथादना ड्यूक अदु लानमिसिंग अदु अंगौबा मचुगी गुलाब जेकपा फिराल सिंह पुदुना लाक्लमी मखोइना सोरबीगी लानबन अदुदा लांदाबा हौरमी अंगनबा अयुक अदुदा मखोइना लांदाबा मतम अदुदा सोरबीगी लानबन अदुदा लैरिबा लानमिसिंग अदुदी तुमदुना लेरमी लानमी चामा चामा ड्यूककी लानमिसिंग अदुना हल्लमी लान अदु लोसिलको मतम अदुदा लानबन अदु मैना तुमना चाकलमी योककी लानमिसिंग अदुना लान अदु माइ पाकलमी अदुबु लानफम अदुदगी डेनियल जोना पुदुना चेनखिरमी बेनेट अमदि अतोपा मी खरसु महांगना चेनबदा यावखिरमी ग्लूकेस्टरगी ड्यूक अदु लान माइ पाकपा अदुदा महाग यामना हराउरमी रिचार्डना थौना फना येंगनबसिंगा लांदाबा अदुदा पेलदुना ड्यूक अदुना रिचार्ड पु सेनापतिगी फम अदु मंगोंदा पिरमी रिचार्ड सु हराउता यामना सेनापतिगी फम अदु हराउना लौरमी महाकी दमक्तदी मिंगथोल असि यामना ममल लैरमी मथंगी नुमित्ता रिचार्ड सोरबी थादोक्तुना महाग जोना थीबा चटखिरमी जोना डेनियल का लेरमगनी हाइना महांगना खलमी महांगना मफम मफम खुदिंग चत्तुना जोनाबु थिरमी महांगना सुम लाकपदा सिंग अमदा मई मचा अमा हौदुना लेरंबा अदु महांगना उरमी
mai adu ubada mahangna khallami mafam asida hawriba mai asi Daniel gi mai oiramgani haina mahangna khallami mahangna mafam aduda tumina changduna yenglami mafam aduda mahangna Daniel ga Benet Hedge ga abadi nupa macha amaga wari sanaduna abadi cha thak tawduna lairamba adu urami Richard na khali Jonah asi hanagi John gi matawgumna amuk fijol honglamde Daniel si yamna singba mini mahangna makhoi gi maningda u marumda lumduna makhoi tumkhiba ngaiduna lairami Jonah mahak tasengna ware mayam adu tumna khiba ngaiduna mahangna Jonah gi manakta tumina changsilami mahangna Jonah gi manakta changchinduna Jonah haina yamna tapna khorami Jonah tumina hogalaki aduga Richard ubada mahak momonoklaki makhoi mafam adudagi yamna tapna u maraksing aduda thoklaki makhoi ani Richard ke sagol aduda kakhatuna tongi aduga umang aduda sagol adu kana thaukhirami numidang adumadi makhoi ani Alice Duckworth ki manakta ahing adu leklami Jonah na mikap tholakpada Richard ta makhoi ani amuk hanna leminaba phangba si manga chap manai haina hairami Richard na amuk makhoi ani mathangi numittadi luhonglasi haina hairami Jonah Richard na luhonglasi hairakpa aduda mahak yamna haraujarami amadi nungaijarami makhoi anigi luhongba numit aduda Richard ngantana hogalami numit ado Richard ki khwaidagi nungaiba numit ama oirami mahak ki khwaidagi phajaba mafi marol chechinduna mahak umang aduda ngaihak koithoraklami mahakna sum lakpada lambi aduda lamboiba nupa ama mahak ki manakta changlaklami nupa adu asum changchilakpadagi nupa adu lamboiba natte Daniel ni haiba khanglaklami Richard khudak aduda mahaki thangsang adu satoktuna phuna nabagidamak sem sa aduna leirami matam aduda Daniel na hairaki Richard aihak nahak phunaba lakpa natte haujik aihak maithiba mi haibadu oire aigi kana amata leitre maram asina aihak leibak asi thadoktuna France ta chatlage haina laklibani haina hairami Richard na amuk hairaki ibungo Daniel nahak chatkhro mafam asida amuk hanna halak laganu haina hairami asumna Richard na Daniel gi lambi thadok pirami Daniel su umang adu phawriba lambi aduda chatlami adubu mahak mafam khara chatlaga ten amana kaplaktuna panduna mahak sikhirami mahak leimai da tarami mahaki matau adu ubada Richard mahaki manakta chensilaki Daniel na hanglaki Richard aingonda kaplak liba tenjai adu amubara Richard na mani tenjai adu amubani haina hairami Daniel Richard ta aroiba oina amuktang yenglami aduga mahak sikhirami umang adudagi khonjel amana hairaki mahak aina hatpani hairak liba nupa adu Alice Duckworth oirami mahakna makha tana hairaki ngarang aihakna mahaki marup Benet hatkre Alice umang adudagi tholaktuna Richard ki manakta leplami Richard na hairaki nahaki yeknaba sing loina hatkre adubu haujik su amadi watli Duckworth na amuk hairaki chumi haujik su Oliver hingli Richard na makha taraki mahakpu haluraganu Alice aikhoi haujikti shanti leina hingminarasi Duckworth mikup amatang mahak wakhal tawrami mahakna hairaki nahakna hairiba adu chumi Richard aihak su haujik shanti oina hingba pamle aihak haujik hana sunabagi thabak asi pamdre haujikti Black Arrow hairiba kanglup asi leitre haina khalasi ayuki pung mapan tarakpa matam aduda Richard amadi Jonah Hollywood ebeda makhoi ani luhonglami luhongba adu mapung phana harau tayamna loisin khirami numit asidagi hauraduna Richard amadi Jonah umang aduda ingna chikna shanti leina hingkhirami wari asi matang asida loisinjare wari asi libada soikhiba yawrabasu tabiriba pumnamakna ngakpinaba nolukna haijari mathang tarakpa wari sing thagalakpada khangnabagidamak channel asibu subscribe tausinbiramu